Shri Govindaji Temple Third Amendment Bill Lising and Taramari, Chief Minister Okam Ibobina, July Kunganitoida, Manipur Legislative Assembly da introduced Toki. Bill Asi July Kungamangada, Hawks na more Amato in a past Toki. Shri Govindaji Temple Act 1972 ge Ohumlok Suba Amendment Bill Asida Tratret Suba Section Semdoktuna Umang Laibu Shri Govindaji Temple Board ki miyang makada thamgadori wayat naba asimaksu close asidegi hauri umanglai gi thabak thorumgi kanglon panari balup kayana Shri Govindaji Temple Board ki Pandit Loisanga umanglai ga mari leinahan bada yaning daba utli umanglai kan balup ukal nadi government ki phirep asi hongdok kadabani haina akan badabi tawri maitai lining laisol gi authority amagum longnariba ukal gi advisor Professor Kangjia Mangangna sarkar gi thawung asi secularism bu singnabani hairi Hindu Ism Madan Hindu religion Jiki Makada Tambanate Govinda Kova Lai Amakatang Konunda Lasarambadu Madugi Lai Adugi Committee Dugi Makada Loina subordinate Wenma Madi Makada Loina Tamjenba Madugi Wari Umang Lai Singase Sanami Liningi Makada Lejavani Hindu Lai Amagi Makada Legiva Targadi Indian Constitution Dayauriba Secularism Maidana Lining Amana Lining Amabu Namdavayade Amana Amabu Hundanang Bayade, Lining Punamak Amagama Ikai Kunagadabani, Amana Amabu Mutat Nabagi, Amakayuma Makalabagi, the Tabak Torang Amata Tawayadi, and Lady Badu. Madu Signare Ningtok Palingi Matamdagi, Umanglagi Torum Togdagi, Kanglon Asi, Sana Konungi, Utra Sanglena, Mapung in a Panaduna Lapani, India the Tinduna Leda Matung the Su, Ningtona, Lebak Asigi, Chatna Kanglon Gimapung Oiba, Yang Sinabagi Authority Oiduna Lakli, Umanglaiga, Pandit Loisanga, Ipun Punsin Hanbiba, Lebak Asigi, Mausagi Machata, Kaitar Pama Oibetanatana, Ketnaba, Lining Naisol, Anigi Machatasu, Serk Sehing Naiba Masakama, Ohilakna Bagi Madam Oi Haina, Sana Konung Utra Sanglendi Makidigi, Bill Asibu Yaning the Bigi Madam Piri. Umanglai punawakse ningthau na pibarel ni ade umanglai se ningthau gi makha lai gi akoi gi ningthau lai ane ju khangnai ado hairiba umanglai punawak umanglai jingja si de lady ningthau na umanglai de lady ba ningthau gi hak se masi bu lokthau aga Govinda gi makha da thamgani ya ba se Govinda Temple makha da thamgani ya ba se masi yamna ngakpa Adumba Pirebamani, Lepang Togi Lejaba, customary right, Nintogi Weba Hakta Solapa, Akogi, Puarigi Liklam the Tugarapa, Sumba Yamna Kaining I Weba, Leba Kaining I Weba, Billama Webna, Masumba Billasi, Masi SNPB Ganu. Billasibu House the Pukatkiba, Art and Culture Minister in charge Oriba, Chief Minister Okam Ibobina. Bill Asi government ki makidigi technical error amata laikide Bill Asina umanglai bu recognition pibaga loinana umanglai irat thongni thorumda henamapung phanabu hotnabani Bill Asi secularism bu singnaba laite ahoinadum umanglai irat thongni tobada laibung singna Pandit Loisingdagi ayaba logera natraga Utra Sanglendagi logera natraga masagi chatnabagi matungina adum haraujagera haibagi ayaba loina pi yamna liberal oiba bill amani haina Bill Asigi mayokta laidiba singda pakum piri No. Adudi Moina cannot over Lana, cannot over Warangani. Umanglai Haibasi, Govindaji Temple Board ki Pandit Loisang Haibatare. Madugi Ayaba Yaudadi, Umanglai Harauba, any Moigi ritual Karikari Ama, Dharmayo, Pangto Kotokuze, Aduna Govindaji Temple Board ki Makada, Pandit Loisangana Amalabise. Sidagi permission Laudragadi. Lai Harau Yaroi Haiba Dugumba Ama Talaiti. Sanamahi Temple Board Tagi permission Lorga Lai Harauda. Akoi Karimta, Govindaji Temple Board Namadu Tinganabahak, Karim Talaiti, Govindaji Temple Board ki Makada Leva Pandit Loisangje, Sigi Makada, Tanaraga Taujagesu, Moigi Kusi, Aduga Sanamahi Temple Board ki Makada Taujagesu Kusi. Bill Asina, Aina Lengak Palibak Amada, Constitutional Loga, Customary Log, Anigi Marakta, Achoba Muknaba Ama, Toklakadra, Haibigi Wang Laktabanati. Tha Amarum Fazil Kadoroba Bill Asi, Ek Onaba process that Laidabasu, Nakal Anigi Manadaba Wakalona, Kadai Fauba Muknabagi, Lai Esi, Soktok Lakadori, Haibadu, Kanabagi Matam Orakle. Bill Asidagi Tolakliba, Muknabagi Pium Kayagi, Warushin Proknaba, Nakal Anina, Kadai Fauba, Kongkum, Handukadori, Natraga, White Naba Kudingi, Warushin Labagum, Tank Asigisu, Karina Warushin Pigadori, Haibadu, Ngakipatari, Camera person, Antem Yaipava Amadi, Sunkam Subas Kalunana, Paudum Zeriba, Bedajit Sarma, Impact News, Infal.